ꯇꯣꯉꯥꯟꯕ Facebook account amasung page sing da thaganarpa post video khara mayam da share tawjarake ahanbada Sisipurda PAITE gi ruchingba ama kuki singna tamthina phuram le hairi mamingna shampoo samte kawi hairi kari maram gi damak phuram mano haba chapchana khangdre atopa post amada Johnny Surungbam haina leiriba Facebook page adun thagalakpa post ama khak share tawjage akhoi di paisa paiba minina petrol su samaga nifu da hali gas su lising ani ga satret da lei onion telo su lupa humdra da lei cheng rice su lupa humfu da lambi sorok su off road ngaktani thaukhai se gari yatraga paisa pitholaga semdokani yam guts leina government gi thabak change hairasu lairik pabagi mathau ta de inkhol yolaga pikhairaga leidoini thabak to haina hauji Janariba Mong asi mahakna phongdogli atopa post amada PP mangang cha haina leiba Facebook account aduna thagalakpa post ama khak share tawjage aikhoi gidi chujak si tharani yolani chujak thakrena mayam huptana thanarani yonpham leilaroi hatokna pham maram thiraga hatoknarani amana amada hunari ngai yengsillingai asoiba puthokna bada aduk thauna leiriba koktuna amana marketing change ki wakhal khitang khalam bada kayada nungairamgadabani copyright haiba sidagi su wakhal leite jagat ki phattaba wakhal puthokna ba yaba mi punsillaga khutkanba sadoi saruk ithanta anawa wakhal ama putholaga leiramdaba leihanba aduna phai punsinbada chawkhatpa ngamdrabadi tokhaina hotnabana khwaidagi langna nganba su yai haina mahakna share tawragli mahakna chujak ahum khak mahaki photo asida hapli chujak hanbada lupa manga piraga leiri yoli aduga ani subadana lawthogana lupa 10 da yoli aduga ahum subadana aikhoi ki ngawthoga kabok poholaga yolagana lupa 50 da yonbagi photo aduni mahakna uliba ase atopa post amada Robin mangang khwarakpamdagi lawkhalake noma lambida nga phaba nupa ama lang lumuraga nga khara pharaga lakhi mahakna lakpagi lambi duda changni ba nupa amana nga amatang pibiramu hairami nga phaba nupa aduna nga hakhalaga nga di piramdana magi langdu oina piramki chahi manga gi matungda nga phaba nupa adugi sinpham aduma khonglamdri mahakna hanagumna nga khara pharaga amuk lakpada coat suit litpa nupa amana harauna khamlakhi amadi yam nusina konsilaki amadi aduda ingakhi coat litpa nupa adu kona masak taki chahi manga gi mamangda chakniba oiramba no manga ni khiba misaktuni haidana karati tamlabasu oza adudagi yam hena haikhiba miyoi kayani bol sanabadasu amadi private school gi thagi salary rupees 5000 khak phangba oza aduna ngasi IAS IPS ohelakhibasi numittuda begar duda nga oina piramabadi nga adu chathokharga loikhre langduna magi punsibo ahombo ohenki ngasigi leibak asigi oiriba situation asida apply tawba yaraba formula ni ina khunba sing wakhal tawbiyu thabak sujaningba singbu yokhatpiyu haina mahakna share tawrakli makha chatharakpada thabak thiriba suba nomba tandaba singi nungarba pawam khak share tawjarake jongsam drubatra khaba haina leiriba Facebook account aduna thagalakpani walk in interview diary farm da thabak yawningba couple gi post ama kaujari haibadi matai manau gi post ni ko moina kauribasi quarter leigani toilet leigani kitchen leigani room pigani haire makoi gi thagi tolop asina lising trawani aduga hapta gi oina sanga pigani cooking gas free gas pigani aduga Tigi oina liter makhagi sangom pigani incentive pigani park pigani festival allowance pigani yearly increment chahi khudingi hengkatkani khoigi harau kumai lakpa matamda paisa pigani haire hana yuni sa chaba mi oiram labasu achumba lambida chatlage khanba mi oirabadi mahaki damak special care lawgani khoigi hana ni sa pasa charam boragasu khoigi thadoke khallagadi thabak asi tawba yagani haire sanga bu nusina tawbiba oirabadi special benefit laigani for inquiry akupa maron ki damakta phone number amakha WhatsApp ta message tharo haina mahakna phone number amakha pirakli phone number adu mafam da khan jarake 8415924545 amka hane ningsing jage 8415924545 hariba number asida WhatsApp ta message thabiyu yai phare subano makan bana haina mahakna akon bada wahai asi haplamde atopa post amada nganba khuman sandam haina leiriba Arambai Tenggol gi Tenggolo ama khakna thagalapa post ama khak share tawjage sandam sana tomba yorbung mamang laikai dagi
ꯂꯦꯡꯕꯤꯔꯛꯄꯅ AT यूनिट 58 कोब्रा चालौबु नुसीबिदुना चेंग अफब बेग अमा मतेंग तौबिरमी मसिगिदमक्ता पुक्चेल चावरबा यूनिट असिगी माइकैदगी थागतपगा लोइनेना इकाई खुमनबु उच्चरी हाइना फोटोगा लोइनेना शेयर तौरगली अतोपा पोस्ट अमदा मुखाई खुमन हाइना लैरिबा फेसबुक अकाउंट अदुम थागलकपा पोस्ट अमखक शेयर तौजगे खुदोंथिबा थौदोक अमदगी आइगी मिट सोखिबदगी लायेंगनबा हायेंग अमुक चटलगनी चेन्नईदा मदुगिदमक अखोय पुनमक्की लुचिंग पुरेल कोरंगानबा खुमनना आई लैरि पुनमक आइना ngamnabu honagani haina thongna pibiduna ai layengba chatlagani punamakpu thagachari aina halaklaba matamda amuk hanna iraiba kidamak hanba leitana honakhigani lan hek lakpadagi ngasi phauba iyumda ahing ama phauba leitri unit chaba chadaba hauba haudaba isin inaw single laiminariba asumaina adumak leikhigani kanglei pakna yaifare arambai tenggol na yaifare haina mahakna share tawrakli अतोपा पोस्ट अमदा लंजेनबा मैते हाना लेरिबा फेसबुक अकाउंट अदम थागलकपा पोस्ट अमखक शेयर तौजगे ngasi numitang waram pung 5 makhai pung 6 taba matamda Khumalapak sport complex tai gari asi huran khre kanagumana thengnabiba yawrabadi 9612923928 amka hana phone number ningsingjage 9612923928 number sida pau phabiru adongi tobimal kaujaro haina mahakna share tawrakli mahakna ngasi numitang waram hairibasi ngarang numitang वारमनी आइना ngasi थेंगनाबदगी पोस्ट असी थागलकपनी महाकी रजिस्ट्रेशन नंबर स्मार्ट कार्ड अदु मयाम द खंगनजरके उच्चरके अतोपा पोस्ट अमदा अरामबाई तेंगोल गी बेंचलिम लेमा पोकपम थागलप पोस्ट अमखक शेयर तौजगे अराबाई सी नुंसीबा सारगा नमथगे तौबा मैतै मचा यावदबा नते मधु अखोयना थेंगनाबदा अफबा ओइरोयको फना नुंगाइतबा लेरसु अखोयगी इनाक्ता लाक्तुना हाइबिरु लाउ अखोय अदुम सोयदना ताजगनी अदुगा अखोयगा मरी लेनदबा वारीदा अखोय सुम पक्सिलकलदी अखोयदा अतमनना सिंगनबा माली हाइना महाकना नुंगाइतबा फोंदोरगले मखा चथरकपदा ओइनाम जोन मैते हाइना लेरिबा फेसबुक अकाउंट अदुना थागलबा पोस्ट अमा मु शेयर तौजगे थौदोक अमाबु थोलदि अरामबाई तेंगोलना लोइना ओइगद्रा हाइना वहंग खंगलकली कनानो करिनु हाइबा हाना फजना खंगगा कांदा हाइबियु मथों मरम खंगदबा एटी दा सुम ताइनरगलदि तोंगदा अफबा ओइरकोय अदुगा अतोपा ग्रुप सिंगसु खरा खरा वखल ताबियु नोइना पैसा खरा पामबगी दमक एटी गी मिंगलाना सिजनगुमसी आइना तबा अरामबाई खंगदे आइना थेंगनरबदी लोइना हातोकनी खंगु मिनाई मिथिबोंग सा हाइना माकना शेयर तौरगले मखा चथरकपदा ऑडियो मति अमखा हापचगे हाइरिबा ऑडियो असि ngarang थोखिबा थौबाल डिस्ट्रिक्ट की संगायुमफम चेरापुर मथलैकायदा थोखिबा थौदो अमगी मतंगदा सेंगदोरकपगी ऑडियो मति अमखगनी मयाम पुना तामिनसे चेरापुर मथलैकायदा आइकोय करिगुंबा गोतोना अमा आइकोय सकंगदबसिंग लाक्तुना आइकोय मिफाव मिपुनगा मरी लेनदुना आइकोय नोमै ब्लैंक फायरिंग खरा तौरकपदगी आइकोयना संगसिनदुना माइबसिदा आइकोयना अरामबाईनी हाइदुना आइकोयना अरामबाईनी हाइदुना आइकोय लाउथौरे अदो आइकोयना हौजिक थिजिनबा मतमदा अरामबाई ओइरमद्रे मसक खंगदबसिंग ओइरमे अदुना मयामसिंगना अरामबाईबु लाना ओइरनबिनु हाइदुना नुंसिजरो प्रजासिंग मफमदा सेंगदोकचरी अमुकसु हना सेंगदोकचगे नुंसिजरो प्रजासिंग मफमदा आइकोय चेरापुर मथलैकायदा हौजिक पुंखायंग ममांगदा आइकोय मसक खंगदबसिंगना आइकोय मिफा मिपुनगा मरी लेनदना आइकोय ब्लैंक फायरिंग खर तौखिबादो आइकोयना पाखतपा अमदि खनधौबा वाटपदगी अरामबाई तेंगोलने हाइदुना हाइजखिबादो आइकोय मयामंगदा सेंगदोकचरी अरामबाई तेंगोल ओइरमद्रे मसक खंगदबा ओइरमे अदुना मयामना अरामबाईबु लाना लौबिनु हाइदुना नुंसिजरो प्रजासिंगी मफमदा वाफम असे थमजरे।